ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯥꯏꯕ ꯃꯦꯟꯖꯣꯔ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯅꯣꯕꯤꯟꯅ ꯆꯟꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯂꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯆꯟꯗꯨꯅ "ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ ꯏꯄꯨ, ꯃꯗꯨꯕꯨ ꯑꯁꯦꯡꯕꯔꯅꯦ?" ꯃꯗꯨꯗ ꯅꯣꯕꯤꯟꯅ "ꯑꯩ ꯑꯁꯦꯡꯕꯔꯥ ꯁꯦꯡꯗꯕꯔꯥ ꯃꯗꯨꯗꯤ ꯅꯪꯅ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯇꯧꯔꯛꯀꯗꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯅ ꯂꯦꯞꯀꯗꯕꯅꯤ꯫ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ, ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯃꯛ ꯅꯪꯉꯣꯟꯗ ꯁꯣꯏꯗꯅꯃꯛꯀꯤ ꯊꯣꯛꯂꯔꯒꯗꯕꯅꯤꯀꯣ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯒꯤ ꯑꯣꯖꯥ ꯃꯦꯟꯖꯣꯔꯒꯁꯨ ꯇꯥꯟꯅꯔꯨꯔꯣ, ꯆꯠꯂꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯕꯗ ꯆꯟꯗꯨꯗꯣ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯄꯔꯞ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯅꯣꯕꯤꯟ ꯎꯅꯔꯨꯔꯒ ꯆꯟꯗꯨ ꯃꯌꯨꯝ ꯂꯣꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯕꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯍꯟꯖꯤꯜꯂꯛꯄꯗꯨꯗ ꯃꯣꯍꯣꯟ ꯑꯃꯗꯤ ꯃꯃꯥ ꯂꯤꯇꯥ ꯁꯅꯥꯅ "ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯔꯤꯕꯅꯣ ꯅꯪꯕꯨ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯃꯥꯒꯤ ꯃꯄꯥꯕꯨꯡ ꯃꯣꯍꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯄꯥꯕꯨꯡ, ꯑꯩꯈꯣꯏꯒꯤ ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯁꯤꯗ ꯂꯥꯏꯒꯤ ꯑꯣꯏꯕ ꯂꯥꯏꯃꯨ ꯑꯃ ꯏꯁꯤꯡꯒꯤ ꯏꯔꯣꯟꯅꯨꯡꯗ ꯂꯨꯞꯂꯒ ꯂꯥꯛꯂꯒ ꯃꯤꯁꯤꯡꯒꯤ ꯃꯈꯣꯡꯁꯨ ꯄꯥꯏꯔꯒ ꯏꯁꯤꯡꯗ ꯆꯤꯡꯊꯔꯒ ꯍꯥꯠꯂꯦꯅ ꯍꯥꯏꯅꯔꯤꯕꯁꯤꯕꯨ ꯆꯨꯝꯕꯔꯣ?" ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯣꯟꯅ "ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ, ꯅꯪꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯃꯗꯨꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯑꯗꯨꯃꯛ ꯍꯪꯂꯒ ꯂꯩꯔꯤꯕꯗꯨꯕꯣ? ꯅꯠꯇꯦ, ꯅꯪꯕꯨ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯃꯗꯨꯒꯤ ꯃꯔꯝꯗ ꯊꯤꯒꯠꯂꯤꯕ ꯑꯁꯤꯕꯨ ꯅꯪꯕꯨ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯈꯪꯂꯕꯗꯤ ꯄꯩꯁꯥ ꯐꯪꯅꯤ ꯍꯥꯏꯕꯒ ꯂꯩꯕ꯭ꯔꯣ?" ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ "ꯄꯥꯕꯨꯡ, ꯑꯗꯨꯒꯤ ꯅꯠꯇꯦ, ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯂꯣꯛꯇꯥꯛ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕ ꯂꯥꯏꯃꯨ ꯈꯔ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯊꯤ ꯐꯣꯡꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨ ꯊꯦꯡꯅꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣই ꯁꯣꯏꯗꯅꯃꯛꯀꯤ ꯊꯧꯔꯥꯡ ꯇꯧꯍꯧꯗꯕ ꯌꯥꯗꯕꯅꯤ꯫ ꯄꯥꯕꯨꯡꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯖꯤꯛꯇꯪ ꯈꯟꯊꯕ ꯋꯥꯠꯂꯕ ꯃꯥꯜꯂꯤ꯫ ꯐꯔꯦ, ꯑꯩ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯀꯔꯤꯝꯇ ꯍꯥꯏꯔꯔꯣꯏ, ꯑꯩꯒꯤ ꯑꯣꯖꯥ ꯃꯦꯟꯖꯣꯔꯒ ꯑꯣꯏꯅ ꯇꯥꯟꯅꯖꯔꯒꯦ." ꯑꯁꯨꯝꯅ ꯃꯦꯟꯖꯣꯔ ꯄꯜꯂꯛꯄꯗ ꯃꯣꯍꯣꯟꯅ "ꯑꯥꯏ, ꯅꯪꯕꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯈꯨꯔꯥ ꯃꯦꯟꯖꯣꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏꯒꯁꯨ ꯁꯥꯟꯅꯕ꯭ꯔꯥꯅꯦ?" ꯃꯗꯨꯗ ꯂꯤꯇꯥ ꯁꯅꯥꯅ "ꯍꯣ, ꯁꯥꯟꯅꯕꯗ ꯅꯠꯇꯦ, ꯅꯆꯥꯅꯨꯄꯥꯁꯤ ꯃꯥꯏꯕ ꯇꯝꯕ ꯆꯠꯂꯤ ꯍꯥꯏꯔꯤꯕꯅꯤ." "ꯑꯩ, ꯑꯗꯨꯛ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯅꯪꯅ ꯃꯥꯏꯕ ꯇꯝꯕ ꯆꯠꯂꯤꯒ ꯀꯥꯏꯗꯅ, ꯇꯥꯅꯤꯡꯗꯦꯀꯣ ꯏꯕꯣ, ꯊꯣꯛ ꯊꯥꯛꯁꯨ ꯇꯧꯒꯅꯨ ꯀꯣ꯫ ꯃꯥꯏꯕ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯏꯂꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯥꯒꯤ ꯄꯤꯊꯣꯔꯛꯄ ꯒꯨꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯏꯕ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯋꯥꯈ꯭ꯔꯕ ꯖꯥꯠꯅꯤ꯫ ꯃꯥꯏꯕ ꯃꯁꯦꯟꯁꯤ ꯑꯃꯒ ꯀꯥꯞꯅꯩ ꯌꯦꯡꯊꯤꯅꯩ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯅꯪꯅ ꯇꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯏꯄꯥ ꯌꯥꯅꯤꯡꯗꯦꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯟꯗꯨ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯃꯣꯍꯣꯟꯅ "ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ, ꯅꯪ ꯍꯌꯦꯡ ꯃꯈꯩꯗꯤ ꯆꯠꯄ ꯌꯥꯔꯔꯣꯏ, ꯏꯄꯥꯒꯤ ꯇꯨꯡ ꯏꯜꯂꯒ ꯊꯕꯛ ꯆꯠꯀꯗꯕꯅꯤ." ꯑꯁꯨꯝꯅ ꯂꯥꯎꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯆꯟꯗꯨ ꯍꯣꯏ ꯁ꯭ꯋꯥꯏꯗꯦ ꯃꯥꯏ ꯁ꯭ꯋꯥꯏꯗꯦ ꯑꯗꯨꯃꯛ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯀꯥꯗꯣ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯆꯪꯕꯖꯥꯠ ꯅꯠꯇꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯃꯇꯧ ꯀꯔꯝꯅꯅꯣ? ꯏꯄꯨ ꯑꯃꯥꯏꯕ ꯅꯣꯕꯤꯟꯅ ꯉꯁꯥꯏ ꯍꯥꯏꯔꯛꯈꯤꯕꯗꯨꯕꯨ ꯑꯣꯏꯊꯣꯛꯀꯗꯧꯔꯤꯕ꯭ꯔꯣ? ꯀꯇꯧ ꯀꯔꯝꯅ ꯑꯣꯏꯊꯣꯛꯀꯗꯧꯔꯤꯕꯅꯣ? ꯑꯁꯨꯝꯅ ꯋꯥꯈꯜ ꯃꯑꯣꯟ ꯈꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯆꯟꯗꯨꯒꯤ ꯃꯃꯥ ꯂꯤꯇꯥ ꯁꯅꯥꯅ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯜꯂꯛꯂꯗꯨꯅ ꯆꯥꯅꯅꯕꯒꯤ ꯀꯧꯔꯛꯄꯗꯒꯤ ꯆꯟꯗꯨ ꯄꯔꯞ ꯂꯥꯛꯇꯨꯅ ꯆꯥꯛ ꯑꯗꯨ ꯆꯥꯔꯔꯤ꯫ ꯃꯣꯍꯣꯟꯅ "ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯪ ꯑꯣꯖꯥ ꯑꯃꯥꯏꯕ ꯃꯦꯟꯖꯣꯔꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯌꯥꯔꯣꯏꯀꯣ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯪꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯃꯥꯏꯕ ꯇꯝꯕ ꯀꯥꯏꯗꯅ." ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯔꯕꯁꯨ ꯑꯗꯨꯃꯛ ꯉꯥꯡꯂꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯐꯠꯇꯅꯨꯡꯗ ꯊꯣꯛꯄꯁꯤ ꯃꯄꯥꯅ ꯀꯩꯗꯧꯅꯨꯡꯗ ꯄꯥꯝꯗꯦ꯫ ꯑꯃꯥꯏꯕꯒꯤ ꯁꯤꯟꯐꯝꯁꯤ ꯃꯄꯥꯅꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯝꯗꯕ ꯁꯤꯟꯐꯝ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅꯅꯤ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯇꯝꯕꯗ ꯃꯄꯥ ꯃꯣꯍꯣꯟꯅ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤꯕꯁꯤ꯫ ꯑꯗꯨꯕꯨ ꯆꯟꯗꯨꯗꯤ ꯇꯝꯁꯤꯜꯂꯨꯔꯕꯅꯤꯅ ꯑꯃꯗꯤ ꯃꯁꯥꯅ ꯄꯥꯝꯖꯅ ꯆꯠꯂꯤꯕꯅꯤꯅ ꯌꯥꯝꯅꯁꯨ ꯇꯝꯅꯤꯡꯈꯤ꯫ ꯃꯄꯥꯕꯨꯡꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯁꯨ ꯃꯍꯥꯛꯅ ꯄꯥꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯊꯧꯗꯥꯏ ꯀꯌꯥꯗꯤ ꯄꯥꯡꯗꯕ ꯌꯥꯗꯦ ꯈꯜꯂꯗꯨꯅ ꯃꯄꯥꯅ ꯍꯥꯏꯔꯤꯕꯗꯣ ꯇꯥꯁꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯆꯥꯛꯇꯨ ꯀꯥꯕꯛ ꯆꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯐꯃꯨꯡ ꯂꯣꯝꯗ ꯆꯪꯉꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯊꯪ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈꯤꯗꯨꯅ
loinamak tumle hipnakhrabani asomna tawduna matam madu haukrabada haujikti ahingi matam warakli chandu yamna nungaina tumdun leiringai matamni matam aduda chandugi nakongda hi hek tabado amuk taba horakli mahaki manakongda kanagumba nupi amana kanbiyo hadna lawba amadi miyoi kayana chelu hadna lawnabagi khonjal sing mahaki nakongda amuk taba horakli khonjal adu tarubada chandu karinune aigi nakongda amuk taraklibasina haiduna mahak mikap amuk thorakli tumba yadraduna mahak phamung aduda phamlaga ngahak leiri asumna leiringai matam aduda kanagumba miyoi amana chandu asumna kauduna mangolda leiribadu tarakpadagi chandu parapara phamungdagi kumthaduna mapalda tholakli asumna chanduna mapalda tholaka matamdadi kanasu leiramdi chandu wakhalna oiramale khanduna ngahak mangolga ukhoktin aduda ngatharaga numadon thakta thokliba thajabu yengduna wakhal ama khalli kanaguma miyoi singna launa khongnabagi amadi lanjennabagi mawongda khonjal kaya ama taribasi karigumba amati sodna tholagadaba male aingonda tungda tholagadaba thaudok amagi matangda khanghalibra haiduna chandu mabungda wakhal khallu leiri tanja aduda mahaki ka adomda karigumba posak ama takhibagi borobrap launa makhol ama tarakpa aduda chandu mahakna mapanda leiribadu kuira male khanduna imunglomda paraprap changi aduga thong ado chejet ronsallamlaba matung mahaki kada changakli mahaki kada jenglubada kari amata taramdi masigi matung chandu thoina hena khanjaludi mahak phamungda amu kakhatuna hipthakri masigi matung chandu adumak tungkhri asumna tawduna matam adu haukibana mathangi nongalakli nongalakpa aduda chandu mahausa ayuk nganta hawatuna iruja maithajaraga amaiba menjorgi manakta mahai tamba chatnabagidamakta sem sarakli chanduna adumna thaurang taroklibadu mahaki mapa pohonna khangladuna chanduna loisalibadu lauri ai nanga chakaduriba thabakto ai loina makhangba jani ai na haibadane lam henba tawgunuko ahal lamban ngangbadane lam henba hedoi herau kaba lamket lam henba haibasi yamna fatabani tamliba mahaido mahai charoiko asuma laurokpadu chanduna pabung ahal lamban yadana tawkhiba thabak mai paktana makok thongdana marudagi amuk mama apa oiba jingduna aikhoina khaluribaduga mana tawthrolakdibasiga kayada khenna khrabano haidana amuk loksan bibagi wari nacha tajakhre aina pamjariba thabak asidadi yerpiraklagano ai chacharage asumna haramnaga chandu mapal thoki mohon nangna dum maina aikhoiga singnaraga thabak tawbada kaidongna mai pa oine nangbo haidun lohori matamat lita sanana yare kaidorage nangbo angang asida nisaba sa sadana ngausna basunati magi oiba mahai ama tamsanjaribani maibu oiba kaidowi haigi oi aigi babungdo maiba tamba chatle maiba kabak oirakpadagi natro mokoi masan kapthatnabada babungdo babuk kangkhalaga sikribani nang namit man uhoriba natro ai maiba simphamsi sumpam pamdi nasaro pada hayu aina yade dana magi anam kanbido aingoda channaroiko asumna harimnaga mohon su haugatuna mahaki thabak ingkhang chatnaba adumak sem sakri chandu mahaki cycle adu thauduna sum lakpana amaiba majorgi thongal joksallaklabada thongal adu laiba kattuna mahak changakli aduga mahaki oja major bu kauri matamada major tumlambadagi haugalakraduna apalda tholi aduga is chandu ibo nang mangaire heina thwa yawba aina mamang thakta mokoi amani mahai tambi khiba leire adubu sumaya nong tangana lakti nong malalaga ni laklaga mari ni lep nong mata su sang naina laktaba aduna aisu takningdagum tawki nangina thwa yawba matawa sida aidi pungpen he pen bai bu oire aido ngarang nangna nungthil lakane haibdu kok la lamasu phadawni nungthil doi thabak kari sul leidana
ꯑꯗꯨꯝ ꯍꯤꯞꯄꯒ ꯇꯨꯝꯕꯒ ꯂꯩꯊꯣꯛꯂꯦꯗꯅ ꯑꯗꯨꯕꯨ ꯐꯔꯦ ꯑꯗꯣ ꯃꯈꯥ ꯇꯝꯊꯅꯕ ꯇꯧꯁꯤ ꯅꯪ ꯑꯩꯅ ꯉꯍꯥꯟ ꯍꯥꯏꯈꯤꯕ ꯃꯅꯥ ꯃꯁꯤꯡꯒꯤ ꯃꯇꯥꯡ ꯑꯗꯨꯗꯤ ꯂꯣꯏꯅꯃꯛ ꯈꯪꯂꯕ꯭ꯔꯣ ꯍꯣꯏ ꯑꯣꯖꯥ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯖꯔꯦ ꯊꯤꯕ ꯌꯥꯕꯁꯨ ꯊꯤꯖꯔꯦ ꯈꯥꯎꯗ ꯂꯣꯏꯅꯃꯛ ꯌꯥꯎꯔꯛꯂꯤ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯤ ꯆꯨꯝꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯍꯣꯏ ꯀꯗꯥꯏꯗꯣꯅꯦ ꯏꯍꯦ ꯏꯀꯥꯎ ꯀꯥꯎꯏ ꯅꯪ ꯁꯨꯝꯗꯧꯔꯣ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯣ ꯑꯩ ꯁꯥ ꯏꯌꯨꯁꯦ ꯑꯃꯨꯛꯇꯪ ꯁꯦꯡꯗꯣꯛꯂꯨꯈꯤꯒꯦ ꯑꯗꯨꯒ ꯊꯕꯛ ꯑꯁꯤ ꯇꯞꯅ ꯇꯧꯁꯤꯀꯣ ꯍꯣꯏ ꯑꯣꯖꯥ ꯑꯁꯨꯝꯅ ꯃꯦꯟꯖꯣꯔ ꯄꯔꯞ ꯆꯪꯈꯤꯗꯨꯅ ꯃꯍꯥꯛꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯗꯨꯅ ꯃꯁꯥ ꯁꯦꯡꯗꯣꯛꯂꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯟꯗꯨꯁꯨ ꯃꯍꯥꯛꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯈꯔ ꯁꯨꯝ ꯇꯧꯁꯤꯜꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯦꯟꯖꯣꯔ ꯏꯔꯨꯖ ꯃꯥꯏꯊꯖꯔꯕ ꯃꯇꯨꯡꯗ ꯃꯁꯥ ꯁꯦꯡꯗꯣꯛꯂꯒ ꯃꯍꯥꯛ ꯆꯟꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯂꯤ ꯆꯟꯗꯨꯁꯨ ꯃꯍꯥꯛꯀꯤ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯖꯔꯕ ꯃꯇꯨꯡꯗ ꯋꯥꯐꯝ ꯈꯔ ꯑꯗꯨ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯑꯩ ꯉꯔꯥꯡꯁꯤ ꯍꯥꯟꯅ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯂꯥꯏꯃꯨꯁꯤꯡꯕꯨ ꯇꯥꯏꯅꯕꯤꯈꯤꯕ ꯂꯥꯟꯊꯦꯡꯅꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯏꯄꯨ ꯅꯣꯕꯤꯟꯗꯨ ꯑꯩꯅ ꯊꯦꯡꯅꯖꯔꯨꯏ ꯉꯔꯥꯡꯗꯣ ꯑꯁꯨꯝꯅ ꯅꯣꯕꯤꯟꯒꯤ ꯋꯥꯐꯝ ꯄꯜꯂꯛꯄꯗ ꯃꯦꯟꯖꯣꯔ ꯐꯠ ꯂꯩꯈꯠꯇꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯆꯟꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯗ ꯀꯩꯗꯧꯔꯕ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯗ ꯏꯄꯨ ꯅꯣꯕꯤꯟꯅ ꯀꯔꯤꯅꯣꯃ ꯁꯨꯝ ꯍꯥꯏꯔꯛꯄ ꯂꯣꯛꯇꯥꯛꯀꯤ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨ ꯐꯥꯖꯤꯜꯂꯒ ꯊꯝꯈꯤꯕꯗꯨ ꯅꯣꯡꯃꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯛꯈꯤꯒꯅꯤ ꯑꯗꯨꯒ ꯊꯣꯛꯂꯛꯂꯤꯕ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯑꯋꯥꯕ ꯄꯤꯔꯛꯀꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯁꯤ ꯍꯥꯀꯥ ꯂꯥꯎꯗꯨꯅ ꯆꯦꯜꯂꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃꯅ ꯊꯤꯡꯍꯧꯗꯕ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯍꯥꯏ ꯉꯍꯥꯟꯋꯥꯏ ꯃꯈꯣꯏꯅ ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯁꯤ ꯀꯟꯈꯤꯕ ꯃꯇꯝꯗ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯃꯌꯥꯝ ꯑꯃ ꯋꯣꯝꯁꯤꯜꯂꯛꯈꯤꯕꯗꯨꯗ ꯑꯃꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯊꯧꯅꯥ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯄꯇꯥꯕꯒꯤ ꯂꯩꯔꯝꯃꯦꯅ ꯍꯥꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯀꯨꯏꯔꯦꯗꯅ ꯍꯥꯏ ꯑꯃꯨꯛ ꯍꯟꯅꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯍꯥꯏ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨ ꯁꯥꯐꯣꯡꯂꯛꯂꯕꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤꯗꯅ ꯍꯥꯏꯍꯧꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯦꯟꯖꯣꯔ ꯉꯥꯏꯍꯥꯛꯇꯪ ꯈꯜꯂꯒ ꯃꯗꯣ ꯃꯈꯣꯏꯒꯤ ꯚꯥꯞꯅ ꯁꯥꯒꯠꯄ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯕꯨ ꯇꯤꯃꯨꯁꯤꯡ ꯑꯗꯨꯕꯨ ꯅꯝꯁꯤꯜꯂꯤꯕꯗꯨ ꯏꯆꯝ ꯆꯝꯅ ꯏꯂꯥꯏ ꯂꯥꯏꯅ ꯑꯩꯈꯣꯏꯅ ꯊꯦꯛꯇꯣꯛ ꯊꯣꯛꯍꯦꯛꯇ ꯅꯝꯁꯤꯟꯕ ꯌꯥꯕ ꯅꯠꯇꯦ ꯂꯣꯛꯇꯥꯛ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯐꯥꯖꯤꯟꯈ꯭ꯔꯕꯅꯤ ꯄꯨꯟꯁꯤꯟꯈ꯭ꯔꯕꯅꯤ ꯀꯔꯤꯃꯇ ꯃꯊꯤ ꯐꯣꯡꯂꯔꯣꯏꯗꯕꯅꯤꯀꯣ ꯑꯗꯨꯗ ꯑꯣꯖꯥ ꯐꯥꯖꯤꯟꯈꯤꯕꯁꯤꯡ ꯑꯗꯨꯅ ꯊꯣꯛꯂꯛꯇ꯭ꯔꯕꯁꯨ ꯅꯝꯁꯤꯜꯂꯒ ꯊꯝꯈꯤꯕ ꯀꯥꯡꯕꯨꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯐꯥꯎꯒꯠꯂꯛꯈꯤꯅꯤ ꯍꯥꯏꯔꯤ ꯅꯣꯡꯊꯥꯡ ꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ ꯍꯥꯏ ꯑꯗꯨꯁꯨ ꯂꯣꯛꯇꯥꯛꯇ ꯑꯗꯨꯅ ꯅꯣꯡ ꯇꯥꯕ ꯅꯣꯡꯊꯤ ꯅꯣꯡꯕ ꯈꯨꯗꯤꯡꯒꯤ ꯑꯈꯥꯛ ꯑꯔꯥꯎ ꯕ꯭ꯔꯖ ꯀꯌꯥ ꯂꯦꯞꯄ ꯂꯩꯇꯅ ꯍꯩꯊꯔꯤꯕꯗꯨ ꯑꯗꯨꯒꯤꯅꯦꯗꯅ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯦꯟꯖꯣꯔꯅ ꯑꯗꯨꯕꯨ ꯀꯩꯗꯧꯁꯦ ꯍꯥꯏꯔꯤꯕꯅꯣꯅꯦ ꯅꯪ ꯑꯩꯅ ꯊꯤꯡꯕ ꯉꯝꯒꯗꯕ ꯅꯠꯇꯦꯅꯤ ꯃꯗꯣ ꯑꯩꯒꯤꯗꯤ ꯃꯗꯨꯕꯨ ꯊꯤꯡꯕ ꯉꯝꯃꯟꯅꯕ ꯆꯥꯡꯗ ꯍꯩꯕ ꯃꯍꯩ ꯅꯠꯇꯦ ꯅꯪꯅ ꯌꯥꯝꯅ ꯍꯩꯕ ꯃꯤ ꯑꯃ ꯄꯥꯝꯂꯒꯁꯨ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯂꯨꯕ ꯌꯥꯒꯅꯤꯀꯣ ꯀꯔꯤꯅꯣꯅꯦ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ ꯑꯩꯗꯤ ꯊꯣꯛꯂꯤꯕ ꯇꯧꯔꯤꯕ ꯑꯃꯗꯤ ꯍꯩꯍꯧꯕꯁꯤꯡꯗꯨ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯂꯥꯛꯇꯨꯅ ꯑꯗꯨꯛ ꯇꯝꯖꯕꯒꯤ ꯋꯥꯅꯤ ꯑꯩ ꯑꯣꯖꯥꯒꯤ ꯑꯁꯤꯗꯒꯤ ꯑꯩꯅ ꯇꯝꯖꯔꯤꯕ ꯃꯍꯩ ꯑꯁꯤ ꯇꯝꯕ ꯇꯣꯛꯂꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯍꯥꯏꯖꯗꯦꯅꯦ ꯑꯣꯖꯥ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯀꯔꯤ ꯑꯃꯨꯛꯁꯨ ꯂꯩꯔꯤꯕ꯭ꯔꯥ ꯋꯥꯐꯝ ꯑꯃ ꯍꯣꯏ ꯑꯣꯖꯥ ꯏꯄꯨ ꯅꯣꯕꯤꯟꯅ ꯋꯥꯐꯝ ꯑꯃ ꯑꯩꯉꯣꯟꯗ ꯇꯨꯃꯤꯟꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝꯗꯨ ꯇꯥꯔꯨꯕꯗꯒꯤ ꯑꯩꯁꯨ ꯉꯛꯆꯔꯤꯕꯅꯤ ꯀꯔꯤ ꯋꯥꯐꯝꯅꯣꯅꯦ ꯍꯥꯏꯌꯨꯅꯦ ꯇꯥꯁꯤꯅꯦ ꯏꯄꯨ ꯅꯣꯕꯤꯟꯅ ꯍꯥꯏꯕꯗ ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯁꯤꯗ ꯇꯧꯔꯛꯀꯗꯧꯔꯤꯕ ꯕꯨꯠ ꯄ꯭ꯔꯦꯠ ꯇꯤꯃꯨ ꯂꯥꯏꯃꯨꯒꯤ ꯊꯕꯛ ꯑꯗꯨ ꯑꯩꯅ ꯉꯥꯛꯄ ꯉꯝꯒꯅꯤ ꯃꯗꯨꯒꯤ ꯉꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯁꯤ ꯂꯥꯛꯈꯤꯕꯅꯦꯗꯅ ꯍꯥꯏꯔꯛꯄ ꯅꯣꯕꯤꯟ ꯍꯥꯏꯕꯗꯣ ꯑꯍꯜ ꯑꯣꯏꯔꯕꯅꯤ ꯍꯅꯨꯁꯜꯂꯛꯄ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯋꯥꯈꯜ ꯕꯨꯙꯤ ꯃꯥꯡꯂꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯄꯉꯥꯡ ꯉꯥꯡꯂꯤꯕ ꯑꯣꯏꯔꯤꯅꯤꯀꯣ ꯃꯗꯨꯗ ꯅꯪꯅ ꯀꯥ ꯍꯦꯟꯅ ꯊꯥꯖꯔꯨꯕ ꯍꯥꯏꯕꯁꯤ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏ ꯁꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯅꯪꯅ ꯇꯝꯒꯗꯕ ꯃꯍꯩꯁꯤꯡ ꯑꯗꯨꯒꯤ ꯃꯈꯥ ꯑꯗꯨ ꯇꯝꯊꯔꯣ ꯍꯣꯏ ꯑꯣꯖꯥ ꯑꯗꯣ ꯏꯄꯨ ꯅꯣꯕꯤꯟꯅꯗꯤ ꯑꯗꯨꯅ ꯂꯣꯛꯇꯥꯛ ꯄꯥꯠꯁꯤ ꯐꯖꯅ ꯑꯩꯉꯣꯟꯗ ꯀꯜꯂꯛꯎ ꯅꯪꯒꯤ ꯑꯣꯖꯥ ꯃꯦꯟꯖꯣꯔꯗ ꯍꯪꯉꯨ ꯂꯣꯏꯅꯃꯛ ꯈꯪꯂꯕꯅꯤꯗꯅ ꯍꯥꯏꯕꯤꯔꯛꯄꯗꯨꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ꯭ꯔꯥꯅꯦ ꯍꯣꯏ ꯑꯣꯖꯥ ꯐꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯈꯟꯅꯔꯒꯨꯝꯁꯤꯀꯣ ꯊꯣꯛꯅꯕ ꯑꯃ ꯂꯥꯛꯆꯔꯒꯅꯤ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯍꯩ ꯇꯝꯕꯁꯤ ꯑꯗꯨꯝ ꯃꯈꯥ ꯆꯠꯊꯅꯕ ꯍꯣꯠꯅꯁꯤ
ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯆꯟꯗꯨꯅ ꯄꯥꯝꯖꯔꯤꯕ ꯃꯍꯩ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯇꯝꯊꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯇꯝꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯆꯟꯗꯨꯁꯨ ꯐꯅ ꯌꯥꯝꯅ ꯍꯩꯖꯔꯤ꯫ ꯑꯗꯨꯒ ꯆꯟꯗꯨꯅ ꯅꯣꯡꯃꯗꯤ ꯃꯦꯟꯖꯣꯔꯒꯤ ꯃꯐꯝꯗ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡꯗ ꯇꯥꯔꯤꯕ ꯃꯈꯣꯜꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯦꯟꯖꯣꯔꯗ ꯋꯥꯐꯝ ꯑꯗꯨ ꯇꯝꯃꯤ꯫ ꯉꯍꯥꯟ ꯃꯈꯩꯗꯤ ꯀꯥꯎꯊꯣꯛꯏ ꯍꯥꯏꯗꯨꯅ ꯁꯨꯡꯇꯝ ꯇꯝꯗꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯦꯟꯖꯣꯔꯅ "ꯀꯔꯤ? ꯅꯪꯒꯤ ꯅꯥꯀꯣꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯀꯧꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯆꯦꯟꯅꯕꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯇꯥꯏ ꯍꯥꯏꯕ ꯏꯕꯨꯡꯉꯣ?" ꯍꯣꯏ ꯑꯣꯖꯥ." "ꯃꯗꯨ ꯑꯐꯕ ꯈꯨꯗꯝ ꯑꯃꯗꯤ ꯑꯣꯏꯔꯔꯣꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯔ ꯆꯦꯛꯁꯤꯟꯁꯤ꯫ ꯑꯩꯒꯤ ꯈꯨꯝꯂꯦꯟ ꯃꯪꯂꯥꯟꯗꯁꯨ ꯀꯔꯤꯅꯣ ꯈꯪꯗꯕ ꯍꯥꯏꯐꯝ ꯈꯪꯗꯅ ꯀꯔꯤꯒꯨꯝꯕ ꯃꯦꯃꯣ ꯎꯕꯒꯨꯝ ꯇꯧꯏ꯫ ꯑꯃꯝꯕ ꯃꯔꯛꯇ ꯑꯔꯪꯕ ꯃꯉꯥꯜ ꯑꯃ ꯍꯦꯛ ꯍꯦꯛ ꯁꯥꯐꯣꯡꯂꯛꯏ꯫ ꯃꯉꯥꯜ ꯑꯗꯨꯕꯨ ꯑꯃꯨꯛ ꯑꯆꯧꯕ ꯑꯃꯝꯕ ꯑꯃꯅ ꯑꯃꯨꯛ ꯀꯨꯞꯁꯤꯟꯈꯤ꯫ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯅꯣꯡꯃ ꯅꯤꯅꯤꯗꯪ ꯎꯔꯝꯃꯒ ꯇꯣꯛꯈꯤꯕ ꯅꯠꯇꯦ, ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯎꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯁꯝ ꯌꯥꯝꯅ ꯁꯥꯡꯕ ꯐꯤꯃꯨ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃꯅꯁꯨ ꯃꯈꯨꯠꯇ ꯏꯅ ꯇꯞ ꯇꯞ ꯇꯥꯔꯕ ꯊꯧꯔꯕ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯋꯥꯡꯂꯕ ꯆꯤꯡꯒꯤ ꯆꯤꯡꯗꯣꯜꯗ ꯐꯝꯂꯒ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯀꯞꯂꯒ ꯂꯩꯕꯒꯤ ꯁꯛꯇꯝ ꯑꯩꯅ ꯇꯠꯇꯅ ꯎꯔꯤ꯫ ꯃꯁꯤꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ꯫ ꯐꯔꯦ, ꯃꯁꯤꯅ ꯋꯥꯐꯝ ꯑꯃ ꯑꯣꯏꯈ꯭ꯔꯒ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯁꯨ ꯃꯍꯩ ꯇꯝꯕ ꯍꯥꯏꯕꯁꯤ ꯖꯔ ꯖꯔ ꯍꯩꯖꯤꯜꯂꯛꯄꯅ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤꯀꯣ꯫ ꯑꯩꯅ ꯍꯩꯖꯔꯤꯕ ꯃꯍꯩꯁꯤꯡ ꯑꯁꯤ ꯅꯉꯣꯟꯗ ꯂꯣꯏꯅꯃꯛ ꯇꯥꯛꯊꯣꯛꯂꯕꯅꯤ꯫ ꯅꯪꯁꯨ ꯐꯅꯌꯥꯝꯗꯤ ꯍꯩꯖꯔꯦ꯫ ꯌꯥꯝꯅ ꯉꯛꯂꯤꯕ ꯑꯃꯅ ꯑꯩꯅ ꯑꯇꯣꯞꯄꯗ ꯇꯥꯛꯈꯤꯕ ꯃꯍꯩꯁꯤꯡ ꯑꯗꯨꯒ ꯅꯉꯣꯟꯗ ꯇꯥꯛꯄ ꯃꯍꯩꯁꯤꯡ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯦꯠꯅꯔꯤꯕ ꯍꯥꯏꯕꯕꯨ ꯃꯌꯥꯝꯗꯒꯤ ꯅꯪꯅ ꯊꯣꯏꯗꯣꯛꯅ ꯈꯪꯕ ꯑꯃꯗꯤ ꯀꯥꯎꯒꯟꯗꯕꯒꯤ ꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯋꯥꯡꯏ ꯅꯪꯒꯤꯅ꯫ ꯅꯪꯅ ꯉꯝꯂꯤꯕ ꯑꯁꯤꯒꯨꯝꯅ ꯑꯩꯈꯣꯏ ꯉꯝꯂꯛꯇꯦ꯫ ꯑꯗꯨꯕꯨ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯅꯉꯣꯟꯗ ꯇꯥꯛꯂꯤꯕꯁꯤꯡ ꯑꯁꯤꯁꯨ ꯑꯩꯅ ꯍꯦꯛ ꯍꯩꯖꯔꯤꯕ ꯃꯈꯩꯗꯤ ꯂꯣꯏꯅꯃꯛ ꯇꯝꯁꯤꯜꯂꯛꯂꯕꯅꯤꯅ ꯅꯪꯁꯨ ꯁꯤꯗꯒꯤꯗꯤ ꯈꯔ ꯂꯩꯔꯒ ꯂꯣꯏꯁꯤꯟꯕ ꯌꯥꯔꯒꯅꯤꯀꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯟꯗꯨꯅ "ꯀꯔꯤꯅꯣꯅꯦ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ? ꯑꯣꯖꯥꯅ ꯍꯩꯔꯤꯕ ꯃꯍꯩ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯁꯨ ꯍꯩꯔꯕꯗꯤ ꯑꯣꯖꯥꯅ ꯉꯝꯂꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯁꯨ ꯉꯝꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯒ ꯑꯣꯖꯥꯅ ꯉꯝꯂꯤꯕ ꯆꯥꯡ ꯑꯗꯨꯒ ꯃꯥꯟꯅꯅ ꯑꯩꯅ ꯉꯝꯗ꯭ꯔꯤꯕꯁꯤꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯕ ꯖꯥꯠꯅꯣ?" "ꯑꯩꯅ ꯀꯔꯤ ꯉꯝꯕ? ꯍꯥꯏꯌꯨꯅꯦ ꯑꯣꯖꯥ." "ꯑꯣꯖꯥꯒꯤ ꯊꯃꯣꯏꯅꯨꯡꯗ ꯑꯩꯁꯤꯕꯨ ꯆꯤꯡꯅꯕ ꯀꯩꯅꯣꯝꯃ ꯇꯧꯔꯤ꯫ ꯑꯣꯖꯥꯅ ꯍꯩꯔꯤꯕ ꯃꯍꯩꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯂꯣꯏꯅꯃꯛ ꯄꯤꯊꯣꯛꯅꯤꯡꯗꯕ꯭ꯔꯥ?" "ꯍꯣꯏ, ꯑꯗꯨꯝꯅ ꯅꯪꯒꯤ ꯅꯕꯨꯛꯅꯤꯡꯗ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯅ ꯇꯝꯂꯕꯗꯤ ꯃꯍꯩꯗ ꯄꯨꯛꯅꯤꯡ ꯆꯪꯉꯔꯣꯏ ꯑꯃꯗꯤ ꯃꯍꯩꯗ ꯃꯄꯨꯡ ꯐꯥꯔꯣꯏꯀꯣ ꯏꯕꯣ꯫ ꯑꯩꯅ ꯍꯩꯖꯔꯤꯕ ꯈꯪꯖꯔꯤꯕ ꯈꯨꯗꯤꯡꯃꯛ ꯅꯉꯣꯟꯗ ꯂꯣꯏꯅꯃꯛ ꯇꯝꯂꯤꯕꯅꯤꯅꯦ." "ꯑꯣꯖꯥ, ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯅꯕꯗ ꯑꯣꯖꯥꯁꯤ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯁ꯭ꯋꯥꯏ ꯃꯥꯡꯗꯨꯅ ꯆꯠꯄ ꯉꯝꯃꯦꯗꯅ ꯍꯥꯏ꯫ ꯑꯗꯨꯒ ꯂꯣꯛꯇꯥꯛ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡꯒꯤ ꯃꯊꯛꯇ ꯂꯦꯞꯂꯒ ꯆꯠꯄ ꯉꯝꯕꯁꯨ ꯑꯣꯖꯥꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯣꯛꯇꯥꯛ ꯂꯥꯏꯖ ꯑꯁꯤꯒꯤ ꯏꯁꯤꯡ ꯃꯊꯛꯇ ꯂꯦꯞꯂꯒ ꯆꯠꯄꯒꯤ ꯃꯍꯩ ꯑꯁꯤꯗꯤ ꯑꯣꯖꯥꯅ ꯏꯄꯨ ꯅꯣꯕꯤꯟꯗꯒꯤ ꯇꯝꯖꯔꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯏ꯫ ꯑꯁꯤꯒꯨꯝꯂꯕ ꯑꯣꯖꯥꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯃꯍꯩꯁꯤꯡ ꯑꯁꯤꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯇꯝꯕꯤꯗ꯭ꯔꯤꯕꯅꯣ?" "ꯆꯟꯗꯨ, ꯍꯥꯏꯔꯤꯕ ꯃꯍꯩꯁꯤꯡ ꯑꯁꯤ ꯅꯍꯥꯛꯅ ꯍꯩꯖꯤꯟꯕ ꯈꯪꯖꯤꯟꯕꯗ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕ ꯊꯕꯛꯅꯤꯅꯦ꯫ ꯀꯔꯤꯕꯨ ꯀꯥꯟꯅꯒꯗꯧꯔꯤꯒꯦ ꯑꯃꯨꯛꯇ ꯍꯥꯏꯌꯨꯅꯦ ꯅꯪꯁꯨ꯫ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯁ꯭ꯋꯥꯏ ꯃꯥꯡꯗꯨꯅ ꯑꯃꯗꯒꯤ ꯑꯃꯠꯇ ꯐꯥꯎꯒꯠꯄ ꯉꯝꯂꯦ ꯍꯥꯏꯗꯅ ꯈꯜꯂꯣꯅꯦ꯫ ꯃꯗꯨꯒꯤ ꯀꯥꯟꯅꯕꯅ ꯀꯔꯤꯅꯣ? ꯑꯃꯨꯛꯇ ꯍꯥꯏꯌꯨꯅꯦ꯫ ꯃꯌꯥꯝꯅ ꯅꯪꯕꯨ ꯏꯉꯛ ꯉꯛꯅ ꯎꯅꯕꯗꯨꯔꯣ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤꯕꯣ?" "ꯑꯣꯖꯥ, ꯑꯗꯒꯤ ꯑꯃꯅ ꯅꯪꯅ ꯏꯁꯤꯡ ꯃꯊꯛꯇ ꯆꯠꯄ ꯉꯝꯂꯦꯗꯅ ꯈꯜꯂꯣꯅꯦ꯫ ꯃꯗꯨꯒꯤ ꯀꯥꯟꯅꯕꯅ ꯑꯃꯨꯛ ꯀꯔꯤ? ꯃꯌꯥꯝ ꯃꯃꯥꯡꯗ ꯉꯛꯍꯟꯕꯗꯨꯔꯣ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤꯕꯣ?" "ꯑꯣꯖꯥ, ꯏꯁꯤꯡ ꯃꯊꯛꯇ ꯂꯦꯞꯄꯒ ꯆꯠꯄ ꯉꯝꯂꯕꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯆꯠꯄ ꯃꯇꯝꯗ ꯇꯨꯔꯦꯜ ꯂꯥꯜꯂꯒ ꯅꯠꯇ꯭ꯔꯒꯅ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯥꯜꯂꯒ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯣꯏꯊꯣꯛꯂꯒ ꯆꯠꯄꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ꯫ ꯊꯣꯡ ꯂꯩꯔꯝꯕ ꯂꯩꯔꯝꯗꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ꯫ ꯑꯗꯨꯝ ꯂꯦꯜꯂꯒ ꯆꯠꯄ ꯌꯥꯔꯣꯏꯗ꯭ꯔꯅꯦ ꯑꯣꯖꯥ?" "ꯑꯄꯪꯕꯧ, ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯅꯨꯃꯤꯗꯥꯡꯗ ꯈꯛꯇꯃꯛ ꯌꯥꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯔꯗꯒꯦꯅꯦ? ꯅꯪꯅ ꯍꯦꯛ ꯉꯥꯡꯕꯁꯤꯃ ꯏꯕꯣ꯫ ꯑꯗꯨꯒ ꯅꯪꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯃꯤꯁꯨ ꯎꯕ ꯌꯥꯕ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯤ ꯎꯔꯨꯔꯕꯗꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯀꯥꯟꯅꯗꯕ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯅ ꯇꯝꯂꯤꯕ ꯃꯍꯩ ꯑꯁꯤꯗꯪ ꯍꯩꯖꯜꯂꯨ꯫ ꯑꯇꯩꯒꯗꯤ ꯑꯍꯦꯟꯕꯅꯤꯀꯣ꯫ ꯑꯗꯨꯅ ꯁꯤꯗꯒꯤꯗꯤ ꯅꯪꯁꯨ ꯃꯍꯩ ꯇꯝꯕ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯌꯥꯔꯛꯂꯒꯅꯤ꯫ ꯅꯉꯣꯟꯗ ꯇꯥꯛꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ꯫ ꯍꯤꯀꯥꯞ ꯇꯦꯡꯀꯥꯞ
ꯂꯩꯋꯥ ꯇꯤꯟꯋꯥ ꯍꯥꯏꯕꯗꯨꯅ ꯀꯣꯟꯅ ꯇꯝꯃꯁꯤ ꯃꯗꯨꯗꯤ ꯅꯈꯣꯏꯅ ꯍꯩꯇ꯭ꯔꯁꯨ ꯌꯥꯕ ꯉꯥꯛꯇꯅꯤ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯆꯕꯥꯟ ꯊꯥꯕ ꯈꯌꯣꯝ ꯂꯥꯛꯄ ꯂꯥꯏ ꯇꯤꯟ ꯇꯥꯏꯅꯕ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤ ꯈꯟꯗꯣꯛꯄ ꯍꯦꯂꯣꯏ ꯑꯣꯛꯅꯕ ꯇꯥꯟꯊꯣꯛꯄꯅꯆꯤꯡꯕ ꯂꯣꯏꯅꯃꯛ ꯍꯩꯔꯦꯗꯅ ꯑꯗꯨꯗꯒꯤ ꯑꯍꯦꯟꯕꯗꯤ ꯄꯥꯛꯅ ꯍꯩꯔꯨꯈꯤꯒꯅꯨꯀꯣ ꯑꯗꯨꯗꯪꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯃꯊꯧ ꯇꯥꯔꯤꯕꯁꯤ ꯑꯍꯦꯟꯕꯗꯤ ꯑꯩꯈꯣꯏꯅ ꯀꯥꯟꯅꯗꯕꯗ ꯇꯝꯁꯤꯟꯕ ꯃꯍꯩ ꯉꯥꯛꯇꯅꯤ ꯐꯔꯦ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯅꯍꯥꯛ ꯌꯧꯔꯣ ꯄꯨꯡꯁꯨ ꯊꯦꯡꯂꯦ ꯍꯣꯏ ꯑꯣꯖꯥ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯟꯗꯨ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯣꯏꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯈꯤ ꯆꯟꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯕꯗꯨ ꯃꯦꯟꯖꯣꯔꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯒꯗꯕ ꯃꯥꯜꯂꯤ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯐꯥꯖꯤꯟꯈꯤꯕ ꯂꯥꯏꯃꯨ ꯑꯗꯨꯕꯨꯗꯤ ꯇꯁꯦꯡꯅꯃꯛꯀꯤ ꯐꯥꯖꯤꯟꯈꯤ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯁꯨ ꯈꯪꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯕꯤꯟ ꯑꯃꯗꯤ ꯊꯧꯅꯥ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯩꯁꯨ ꯂꯣꯏꯅꯃꯛ ꯈꯪꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗꯅ ꯂꯩꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯦꯝꯍꯧꯔꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯒ ꯄꯥꯟꯅꯕꯗ ꯁꯤꯖꯤꯟꯅꯈꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯊꯩꯔꯒ ꯊꯅꯝꯂꯤꯕꯖꯥꯠꯅꯣ ꯃꯗꯨ ꯅꯣꯡꯃꯇꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯁꯥꯄꯣꯡꯂꯛꯈꯤꯒꯅꯤ ꯃꯇꯝ ꯑꯗꯨꯗꯅꯤ ꯑꯩꯈꯣꯏꯅ ꯄꯥꯟꯅꯕ ꯋꯥꯒꯗꯧꯔꯤꯕꯁꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯆꯟꯗꯨ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤꯅꯗꯤ ꯁꯣꯏꯗꯅ ꯀꯟꯒꯗꯕ ꯃꯥꯜꯂꯤꯁꯦ ꯑꯗꯨꯕꯨ ꯌꯦꯡꯂꯕ ꯍꯥꯏꯕꯗꯨꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯦꯟꯖꯣꯔ ꯃꯍꯥꯛꯁꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ